Image PAODAM yengbi khwai kebipo tam kuma narim tramok sabolodena ngasigi baruwe paw pijeri apun bhar ama oina ba manglan adu asli maphaw ro ngamle haina semester NBL phongdokre khabokta lawmi singda ahomolonda harian thokre school singda nupi mairoi singi khalaga sanitary pad sing thambinaba MSF na lemanga ki pun sing sidakri loinana Aam Aadmi Party National Party ama oina sakhambinaba High Court ta petition nama file tawkre Hauzik mapungba paw lawirasi sahi kayadagi mangphawna dana lakpa bharat amata oina punsin ba haiba adu BJP lenga asi lakpadagi amata oina khenaba leitaba apunba bharat ama oiba ngamle haina Manipur gi semester NBL na phongdokre nitai pa chuthek leba thambal sangne na pangthokkiba nipu humdoirak suba Bharatiya Janata Party gi Foundation Day thorom hodokleduna Manipur semester nongthambum berena BJP gi thambal yekpa firal singkhat ke loinana गांव गांव चलो घर घर चलो हाइना मिंगथोनबा लेबा असिदा बीजेपी ना लखोलकलिबा सकवा थौरांगी सामिनेर अमसु फोंके थ्रोम अदुगा मरी लेनन सेमिस्टर एनबीआई ना फोंदोखिबदा लेबाक अमा ngakpa haibasi लेबाक अदुदा लेबा म्याम अदु नुंगाइ हनबा असनि लेबाक म्याम बु करमना नुंगाइ हनगनि अवार्ड पल हेलोय हाइबगी पॉलिसी प्रोग्राम पुथोकपा अदुबु लेबाक ngakpagi asengba saktamni ngasi BJP lengak asi lakpadagi apun bharat ama oinaba manglamba manglan adu ngasi di mangphawlwa ngamle masida natana jati amaga amagi marakta nungsinana amatoina punsinba ngamle amadi matam amada lamdam masida tourism gi maikaida yengbu matamda loktak natana lemdaba adu ngasidi tourism gi oiba kaya ama sengba chagale masige loinana leibak miyamgi damak BJP na lakholagliba thabak kaya gi manamda semester na wafam kaya su phongdokhe mana pamba mana sakadabni koi amana amabu haithina royabni nushina lebina gadne habse Bharatiya Janata Party ka dunda honorable prime minister Modi ji ki sabke sath sabke vikas sabke vishwas and sabke prayas sigi hairiba sigi philosophy sigi vision sigi thinking se maside koi chala kanda masi manipur yam ngai re na yembiyo ngarang na hanai thagat pa imai pema lag hen gre manipur da madam da tourist la kanda lokta ge ngwa haram do ji lokta khadana twe mang loi khille mapha manga tar world class adu ju hujik su tawgi dori hujik youth singi thabai khang da nangai corruption ngangai ram do hujik taram moroi result ma haidok pada MPSC ki oiro doctor ki oiro waja ge oiro result ma harak pada haidok pada scandal tho moroi Imphal East ki multi-purpose sports complex Lamlai Kendra da thamlagani haina Lamlai Kendra gi MLA Manipur Handloom and Handicraft Development Corporation Limited ki chairman Khoman Tabam Ibomchana phongdokre wafam masi ngasi BJP Lamlai Mandal Sindona Somun Community Hall la pangthokiba BJP ki nipu humdoirak suwa Foundation Day gi thoromda phongdokhibani ngasi dagi haruga chayolam sum sathagadaba thorom hodokpagi thorom aduda mandal gi president yauna Assembly constituency asigi Pisha Lonsagi Lamda Thodok Hendokna Mai Paklabi Pishabi Ahumsu Sarugyaki Throm da party ki firal Singkhatpa Amadi Lusingba Singi photo da Lai Katuna Ikai Kumnabsu Utki BJP National President Amadi Prime Minister Narendra Modi na BJP ki Foundation Day ga mari lenana wangangba adusu Sarugyaki ba punamagna taminaki Throm gi matangda MLA KS Ibomchana makhata ki bada Sana khona bagi lamda Akhanaba miyeng ama thamduna Imphal East District ki oina sagadaba multi-purpose sports complex amadi Lamlai Kendra sargani state asigi mafam tara da sagadaba football stadium tara gi manungda Lamlai Kendra da ama sargani loinana cricket stadium ama su sabagi yanare loinana laibak asigi Prime Minister Narendra Modi gi miyeng makhada lamdam asigi naha sing gi semilon da mipan tangdanaba honari haina su man phongdokhe BJP Nipuguni Toy Tenopon Mandana Sendona More the Labor Mandala Sig Office da TAN Hills Minister led by Hawking Nasib Guest Oidana Bharatiya Janata Party Nipu Hundorek Suba Foundation Day Thorum Asi Pangto Kre Thoromari Lenana led by Hawking Napono Kibada BJP Lenga T Laiba Tolatarba Singu Mateng Pangba Haidokiba Wangakpa Singa Kutka Manaba Party ni Mal Makatana Haikibada Sakutpa Namdam Ama Wahinbada More the Pun Kundaminariba Pur Masel Imarakta Nuksi Sanana Leba Amadi, Morelam Dam Asigi, CSO Singi leaders, Singi Marakta Amaga Pau Powdok Naduna. They are the Pakat Liba Tabak Thorum, Singda Puna Sawat Minaduna. Sawat Nilba Kandata, More Lamdam Asi, Sakut Palamdam, Ama Oigani Haina, Magna Makata, and Pondoki.
ngasigi throm aduda BJP Standard District President SK Angsen amadi BJP 42 Tenopon Mandari President Jamthang Mate amadi Mahila Morcha singsu saruk yakhi nakalam romda Minister Letpau Haukimna Morege CSO singi leaders singa loinana More town da leiba all community variety market tasu satuna market asigi phium hakthengna yeksinduna matamga sanaba kaithelama athuba matamda sanaba honorgani haibagi thajabasu thamki Christian lining chatpasing senglaba Good Friday numina lakpada Manipuri Governor Susri Anushya Wikina Manipur gi miya maru ina Christian lining chatpa isininaw singda yaipa paujal pirakli mahaki paujalda Governor Pallibadi Good Friday asi aikoi miyobina tawruba papsing kopinaba amadi phattabasing aphabna ngamnabagi namak Jesus Krishna pang tingduna sibikibagi adu takli numit asina lakpada phattabasing bu malemdagi mahan khiduna santi nungai phaba isilina oibagi mari phagatnaba maki wakhalon adubu aikoina pangthoknaba nahona phirep lorsi maki asigumlaba senglaba numit asi aikoi puna palam tawsi haiba loinana Easter Sunday lakpadasu miyamda yaipa paujal pirakli Good Friday numina lakpasida Manipur gi Chief Minister N Birenasu Christian isin inaw isal isse singda yaipa paujal pirakli Chief Minister gi paujal da hairibadi numit asina Jesus Krishna aikoi miyobagi damak kathokibagi khudam ama oidi Good Friday numita Lord Jesus na crucifixion tawbaga Easter Sunday numita amuk hingat lakkibasina phattabadagi aphabana mai pakadu takli Good Friday ase Easter Sunday gi aphabana Good Friday amadi Easter Sunday gi aphabana aikoi pumbabu sahi chupa konsinduna thamba amadi aikoida santi nungaiba pibiba waisano haina agi paujelda hairi Sing the best of Lalarup Amagi, Mio Kara, Yang Popi Bazar gi akoi with the lady Haibagi. Tatago Supa Assam Rifles na Pirapa source Amadi, confirm Oiva, source Kara, Nasi Ayuk Pungmanga Makairon Tabamatamda Pangbadagi. Special Commando Unit ki SP Inserts TS Krishna Tombi Amadi, Ukur Police ki SP. Ningsem Vasungi, Supervision Makada, Special Commando Unit ki OCL, Bebekanandana Lusingba, Impal West CDO, Impal East CDO, Ukur District Police, Prompat Women Police Constable Yauba Apunba Combined Force Amana Ayuk Pung Taruk Makhairom Taba Matamda Yang Pupigi Akoibada Search Operation Satabada Manipur Naga People's Front MNPF ki overground worker ani Phagat Pangam Kre Haire Police Tagi Fangba Pauna Hai Law and Order Maintain Taunava Amadi Handakta Ukurda Bom Pokhai Kiba Adada Senaba Lalhoba Singh Phanabaga Mari Leinana Tingom Robindro Sahi Nipumapan Apokpa led Tombigi Yumda Chatakiba operation aduda Jora Jajo Sahi Nipunitoi Mapuroiba Rishum Hau Jajo Amadi Laisa Jajo Sahi Kunitoi Kawa Mui Ani Detain Tawna Tamki Mui Ani Asi Makatana Wang Pong Tawamatamda MNPF ki overground worker ni haiba khangba ngam kibani Makoi Asi MNPF ki self-styled finance secretary so oiba Jora Jijogi Mapuroiba Rishum Hau Jajogi Kaman Makhada Thabak Tawani Makhatana Jora Jajona Hydropadagi Matung Inna Mahaki Mapuroibagi Kaman Makhada Sahi Asigi March Hadagi Miam Government Office Amadi Karwa Tawa Miyoi Singdagi Sale Demand Tawa Hokibani Haisu Kangbangamki Makogi Mafamdagi mobile phone aluminum foil yauna polum kayama sofa pangamle Lona Paganava polum adu Ayupung Tarait ka Minute Kunrom Taba Matamda says Torba Matung Makatawa Aingi Tabaksing Pakanaba Yang Popi Police Station da Kusinakre Hairi Universal Farmers Organization Khabok na Tawal District na Konba Mafam Singda Laiba Longi Singda Numin Ini Sumna Ohomba Mamalda Yuria Har Yenbagi Thorum Ama Khabok Part 3 Lamlong Tangkha Laikai Gi Community Hall da Hawkre Lofam Singda Lebak Lehau Makshilak Pakaya Asidagi Khardang Orbasu Kananaba Arbuscular Mycorrhizal Fungi Biofertilizer Mukta Powder Longi Praja Singda Kusinaki Mukta Powder Sina Pambibu Masamo Pahanba Lehau Sathatba Control Tauba Soil Quality Pahanba Yauna Kanaba Kiapiri Universal Farmer Organization Khabok Secretary Warangthe Munana Haikibada Agri Department Tagi Urea Har Asi Ataba Mamalda Pangjananaba Lomi Isil Inau Sing na Matam Sana Isai Sagi Logi Khasna
थिबीनबा पुनिंग सिंसिनबगा लोइनाना करिगुंबा लौगी खाजना असि मतम चाना थिबीरबदि यूनिवर्सल फार्मर्स ऑर्गेनाइजेशन खाबोंगना यूरिया हार असि सब्सिडाइज रेट होम डिलीवरी तौनबा सेम सादुना लैरि हाइनसु मखाताना फोंदोखि चाना लौगी खाजना थिबीरबदि यूरिया हार असि सब्सिडाइज रेट होम डिलीवरी तौजगे कनावमना यानिंगदबा कमेंट पिनिंगबा लैरगदि अखोई एसोसिएशन के व्हाट्सएप नंबर 8974821377 सिदा मैसेज थाबिरो सो 2022-23 की रबी अमदी प्री खरीफ क्रॉप की हार मतम चान पिबिरकपगिदमक मणिपुर लेंगा एग्रीकल्चर डिपार्टमेंट अमदी मरी लेनब ख्वाई पुनो को थागतचबग लोनना मखा ताबदसु असुमना लौमी सिंगम मतेंग पांगबिरकनि हाइबगी थाजब थमजे अंगानसिंग इको पार्क कक्सिंग सस्टेनेबल डेवलपमेंट की सरुक अमा ओइना संगसिलिबा मेमोरियल ट्री प्लांटेशन की इहौदा सरुक याबा ओइना ngasi श्री विजय वागले IRS असिस्टेंट कमिश्नर सेंट्रल GST ऑडिट गुवाहाटीना अंगानसिंग इको पार्क कक्सिंग विजिट तौरंबगा लोइनाना हैनो पांबी अमसु निंगसिंग उपाल ओइना थारमले अंगानसिंग इको पार्क की मूवमेंट सकखंगबीबगा लोइनाना yes see Sundays and holidays for environment campaign support to oina yes see t-shirt tarasu sponsor tawiramagidamak Sri Vijay Wagle IRS pu thangot performance chari haina adamni secretary ki serlamana hairi Jal Jeevan Mission ki makhada Public Health Engineering Department na sinduna clean water and sanitation empowering communities for sustainable development ki pausel puduna Manipur ki district tatu mak कदबा बाइक रैली की नसी मरीनी चनबा नुमिता नोने डिस्ट्रिक्ट थुंखरे थासी अहुमदा PHAD मिनिस्टर L सुसिंद्रोना हौदोखिबा डिस्ट्रिक्ट लेवल की अवेयरनेस कैंपेन की मनुंग सन्ना सत्किबा नसी की रैली अदु खुमन लंपाक्तगी पब्लिक हेल्थ इंजीनियरिंग डिपार्टमेंट की चीफ इंजीनियर संगैफाव वासु वोना लमथाखी नसी की लमथाबा अदुगा मरी लेना PhD की चीफ इंजीनियर संगैफाव वासु वोना ngasi ki khongsak asina imphal dagi none phawda leiriba miyamda maruina rally asibu uriba miyam mioi singda clean water and sanitation gi paujel asi piba ngamlagani masina miyam da su wakhal hena tahanduna miyam na ising leak na amadi kanglon sumna sinabada achawa mateng oirgani haiki ngasi ki khuman lampak tagi lamtha kiba none headquarter gi multipurpose phawba satkiba rally adu da lambi gi mafam kya da su poster sing thetuna miyam da awareness piki रैली अदुना लमथुंगफम यौरबु मतुंगदा नोनेगी तोंगान तोंगानबा मियाम याउदुना अवेयरनेस प्रोग्राम अमसु पांगथोखि अवेयरनेस अदुदा नोनेगी DFO नेपोलियन PHAD नोनेगी EE थांगसुई पानमई याउना मरुइबा मिय क्यासु सरुक याके हाइरि डॉक्टर लाइश्रम इमोबन इबा श्री श्री गोविंदजी दा कटिबा रस मखल अहुगी इसैसिंग हाइना मिंथोनबा इसै लारिक अमा Jawaharlal Nehru Manipur Dance Academy Imphal gi hall ra ngasi phongkhre Lairik phongba aduda Jawaharlal Nehru Manipur Dance Academy Imphal gi director Pukramam Bilas Govinda Rajdhari President Sanglakpam Khogendra Sharma Legap ki Art and Culture gi Deputy Director J Dharmadar Sharma yauna maruiba mioi kayana daisa phamki thom aduga mari leinana Pukramam Bilas na phongdokhibada खुलक सकलिबा इसै सिंह असिगा गोविंदा सकलिबा इसै सिंह असिगा अदुकी मतिक खेनै सुतधारी राजधारी सिंगी पार्ट सिंह असि याम मरु ओइबा अमनि हायदुना हिरम असिगी मतंगदा पुनिंग लौसिंग ओइबा वाफम क्यासु महान फोंदोखि अमदि लेबाक असिगी लेरिबा डांस एकेडमी अमद तौरिबा कया असि हेन सखोटपा अमदि अम ओइनबा होनबा असिदा इथोक्तुना थंब मथौ ताय हायनसु महान मखाताना फोंदोखि कनागुबो ओजा खरदी एकोगी मयेक तुदम खरगा माना हाइनिंगिबा खोमजलिबा लारिक तुदम मयेक तुदम पुरगा लाका एकोगी याम सिद लंजल मका ए तांग सुत ए फोंगदोइनी सिद बाइंग तो बिरमो सिद पुरु को बिरमो हागा लारिक फोंगदगी हेना वाबदी एगी याम सिनेबा अदरा ममा गी कयादगी जेमनी बुदासगा दुनी हम फोंगी हागदी एकोगी याम सि तोइना चेना दना लाबा जेंदा सिका दुनी दमकने हागदी हवाई यावना फोनरबा हौकिबा सही 2022 की डिसेंबर 30 मणिपुर चीफ मिनिस्टर मेंस्ट्रुअल हाइजीन स्कीम की मखादा स्कूल 39 सैनिटरी पैड वेंडिंग मशीन लॉन्च तौखरबसु प्राइवेट अमदी गवर्नमेंट स्कूल कयादा सैनिटरी पैड
थमदबगी ममी चावना तारिबा असे नुपी महरोई सिंगी खल्लगा अथुबा मतमदा थंबियो हाइना मणिपुर स्टूडेंट्स फेडरेशन की वुमेन्स अफेयर सेक्रेटरी लनलेमा खेत्रीमयु नंगसी MSF हेड ऑफिस दा पांगथोकपा पाव इनफम अमदा फोंगदोखरे महान मखा तादनो हाई स्कूल अमदा क्लास 8 तगिना 12 फाव की थाक तमलिबा महरोई सिंगी खल्लगा गर्ल्स कमन रूम लेहनगदबनी सदिबा सही 2023-2024 की एकेडमिक सेशन असिदगी हौरगा नुपी महरोई सिंगी खंदुना सैनिटरी पैड वेंडिंग मशीन की खुदोंग चाबा नुपी महरोई सिंग दा पीगदबनी हारिबो वाफम सिंग असे यावबा मेमोरेंडम अमा एजुकेशन एज अमदी एजुकेशन यू की मकोक थोंग सिंग दा पिसिलगनी लोइनना एजुकेशन एज अमदी एजुकेशन यू की मखादा लेबा स्कूल कॉलेज खुदिंग मक्तसु सैनिटरी पैड वेंडिंग मशीन असे इम्प्लीमेंट तौनबा MSF वुमेन्स अफेयर सेलना यंगसिलगनी हाइरी मणिपुर पीपल्स पार्टी ने सिंधुना सही खुदिंगी पांगथोकपा नहालोल सिंगी नुमित पार्टी ऑफिस ता ngasi pangthokre thromaduda MPP की प्रेसिडेंट सिंगाखम समजाई VP सिंह जनरल सेक्रेटरी अमदी अतई थपुब सिंह सुसरुक याखी थ्रोमदुदा सरुक याखिब सिंगना पार्टी ऑफिस ता लेबा सनख्या सेंगोई सना अमदी निंगसिंग थोक्त्रबा मरिबा की दमक थवाई थाखरब सिंगी खुबमदा लई कटुनै काय खुमदा बोटखी तुंगदा थवाल अथोकपमदा लेबा निंगसिंग खुबम अमदी अरोंग तुरेल सटुना हैकत लेकचु तमखी ngasi खुजाइलोक एंड लाइलोक एनवायरनमेंट प्रोटेक्शन कमिटी मोरे सिंधुना मैतै काउंसिल मोरे की ऑफिस ता डस्टबिन यथोपगी थ्रोम अमा पांगथोखरे हारिबा थ्रोम असे लेटपाउ हाउके मिनिस्टर TA एंड हिल्स हॉर्टिकल्चर एंड सॉइल कंजर्वेशन ना इंडो म्यांमार बॉर्डर टाउन मोरे असी लूना न थमनबगी पांडमदा पाइखलकपा खोंथांगी सरुक अमा ओइना टाउन असेगी अमोट अकाई सिंग थमनबा हारिबा डस्टबिन सिंग असी मोरे कैथेल की दुकान अमदी होटल सिंग यावना मोरे की मियामदा हक्थिंगना खुसिनखिबनी ngasi थोरम अदुदा मोरे द लेबा टोंगान टोंगानबा कम्युनिटी सिंग अमदी महिरो सिंगसु सरुक याखि ngasi ayu angan bapung mariga makhairom taba adwaida manga suba sam rifles ki team amana Indo Myanmar border pillar number 108 manaki ngamkhai paringda patrolling salingaida singningai oiba mongda mioi ama borakhau ama puduna lakbo ubadagi air ki team na lepnaba khanganbada mahan proliba borakhau adu langthoklamlaga Myanmar romda chensin ki hairi air team na borakhau adu hangduna yenglubada showcase humrada haptuna porokpa brown sugar oirangani haina singnaba phagat pangam ki phagalaba brown sugar adu packaging material sing yauna onbada kg aniga gram samapan ga marphuguni thoi romni aduga malem gi kathenda lupa crore manga ga lakh maudraga taruk rom gi maman oigani hairi pharaba polam sing adu logi oiba thabak lokhotnaba ngasi ayu more police station da kusinakre hairi matam kya gi mamang dagi lereklaba Singmairong Youth Welfare Association Singmairong Upper Primary School Singmairong mamang awang lekai singlupki apunbagi oiba amat ngairba sanglen asibu pata tasilamiba miyoi asina asiga manaraga ahing nongyaida hura lanada sidok lamba ase kawba ngamloi daba thodok ama oire maram asina drama thoi laifam siphai hairiba mafam asida sariba club ki sanglen asigi mapuni haijariba maibam ningol hari pyari asi lekai asida sanhandaba haina warep lore haina Singmairong mamang awang lekai singlup ki general secretary kumbong mayum thangam bana phongdo khre ngarang ahing nongalamdai pung ahum dagi manga makhairom taba phawbada Manipur police ki yamlaba team amadi patata semlaliba miyoi asiga manarga club singlup amadi maira paibi gi amatta ngairba punpham oiriba sanglen ase hura lanada Thugairam riba thawong asibu yaringdaba phongdoktuna ngasi club asigi mamangda sathakiba wakat mifamga bari leinana mangna wafam sing asi phongdokibani mangna makha taduna hai yeknabada tawgudaba mawongda thawong asi sathramba haibasi Singmairongi miyamna akanbu mawongda condemn tawguda natuna yabangam loi lam asigi patadar mapuni haijariba maibam hari payarina hawkiba sahi ing singam samapan humrani thoidagi hawraga thengkhang kayarak hanjinna Aranba se sang kaya pasilaga mafam asi eviction taunaba amadi fencing tausinnaba honaduna lakpani adubu lekai gi apunba miyamna thingduna lakhi adubu ngarang ahing
asida mafam asigi akoibada mioi amata thohandana 144 chalairaga sanglen asibu sidokba haibasi singmerong apunmabu singnabani yamna lemba mongda table da phamdana wari sanaba yaba hiram asida ma matomtana singmerong apunmabu singnabagi thawong asi jathrak labanina laikai asida ma chanakpa thingnaba apunbagi oina warep lobani haiki haukiba tang mangagi eviction asi yamna mawong tadaba haibadi ahing nongyai da tawkiba hural lanada hairiba mafam asi pata tasalam liba mioi siga manaraga hural lanada eviction tumna himnaba matamda tawkiba oibana aikoi singmerong da leijariba aikoi mipung khuding mangna yamna kanna condemn tawi Karnataka Assembly gi mikhal pangthok singai mamangda Aam Aadmi Party AAP National Party amoina sakhang biu haina Karnataka High Court ta AAP na petition ma file tawkhre petition adu Karnataka gi AAP gi convener Prithvi Reddy na thakibani AAP asi National Party amo oibagi criteria punamak leirabani adumoinamak Election Commission of India na delaying tawduna leire haibu wafam petition adu da palli hairi ECI ge guidelines ki matung ina state mari natraga masidagi henbada valid vote ki sada taruk general natraga assembly gi mikhalda phangba amadi lok sabha seat mari dagi tadana natraga tongan tongan ba state ahum dagi lok sabha gi seat ani phanglabadi national party ama oina sakhang ba yai AP na haikibada Delhi Punjab Goa Gujarat party asigi performance aduna national party ama oina recognize tabo yare adubu AAP bu national party amoina recognize tawi mahutta ECI na delaying tawdun leire haiduna ECI bu maral sike mathang thada pangthok kadoriba Karnataka Assembly mikhalda AAP na national party amoina mikhal thengnaba pamri Karnataka mikhal gi matam laukthokladuna AAP gi national party amoina sakhang nabagi process yengsilagani haina ECI gi chief election commissioner Rajiv Kumar haikre hairi amromda AAP Rajya Sabha MP amasung national spokesperson Sanjay Singh na haikibada AAP bu national party amoina sakhangba yarabra hanglabadi isam jamba class 10 tamliba mahairoi amana phawda yari harakani ECI na AAP bu national party amoina athubada sakhangnabasu mahang makhata na puning section ke hojik aroibada maroi paw amna pijari apunba bhar ama oina ba manglana du asli ma phawru ngamle haina sinister NBL phangokre Kabukta Lomi Singda Ahomomanda Harian Tokre School Singda Nupi Mahiroi Singi Kalaga Sanitary Pad Sing Thambinaba MSF na Lemanga Pun Sing Sidakri Loinana Aam Aadmi Party National Party ama oina sakhambinaba High Court ta petition nama file tawkre Nasigidi image PAODAM 6th matang sida lojire miyam amukana kurumjari